खुरमजरी मथेल रेसिपी चैनल असिगी माइकैदगी मयाम तराम नोकचरी मयाम ngasi रेड सॉस पास्ता होजगे अदो पास्ता होबसे ऐ मयाम ताकचदव नते मरमदी पास्ता होबसे अयामबना लोइना हैनब ngaktaniko ngasi रेड सॉस पास्ता से ꯌꯨꯝꯗ ꯂꯩꯕ ꯄꯣꯠꯆꯩ ꯈꯛꯇꯅ ꯌꯥꯝꯅ ꯂꯥꯏꯅ ꯍꯧꯗꯣꯏꯅꯤ ꯑꯗꯨꯅ ꯑꯩ ꯃꯌꯥꯝꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯦꯡꯍꯟꯅꯤꯡꯗꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯝꯖꯕꯅꯤ ꯑꯗꯣ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯋꯥꯏꯠ ꯁꯣꯁ ꯄꯥꯁꯇꯥꯅꯦꯕ ꯑꯗꯣ ꯋꯥꯏꯠ ꯁꯣꯁ ꯄꯥꯁꯇꯥ ꯍꯧꯕꯒꯤ ꯔꯦꯁꯤꯄꯤꯁꯨ ꯑꯩꯒꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗ ꯍꯥꯞꯆꯔꯛꯀꯦ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯤꯝꯄꯜ ꯑꯦꯟ ꯏꯖꯤ ꯑꯣꯏꯅ ꯁꯦꯝꯕ ꯔꯦꯗ ꯁꯣꯁ ꯄꯥꯁꯇꯥꯁꯦ ꯍꯧꯅꯕ ꯇꯧꯖꯔꯒꯦ ꯑꯗꯨꯅ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯁꯦ ꯂꯣꯏꯕ ꯐꯥꯎꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯑꯁꯤꯗ ꯄꯥꯁꯇꯥꯁꯦ ꯑꯩꯅ ꯄꯦꯀꯦꯠ ꯑꯃ ꯂꯧꯔꯦ ꯑꯗꯨꯗꯒꯤ ꯑꯁꯤꯅ ꯇꯤꯜꯍꯧ ꯂꯩꯖꯔꯦ ꯇꯤꯜꯍꯧꯁꯦ ꯃꯤꯗꯤꯌꯝ ꯁꯥꯏꯖꯀꯤ ꯑꯃ ꯀꯨꯞꯅ ꯆꯣꯞ ꯇꯧꯕꯤꯔꯦ ꯑꯗꯨꯗꯒꯤ ꯑꯁꯤꯅ ꯀꯦꯞꯁꯤꯀꯝꯁꯦ ꯑꯁꯤ ꯑꯣꯞꯁꯅꯦꯜꯅꯤ ꯑꯁꯤ ꯍꯥꯞꯄꯁꯨ ꯌꯥꯏ ꯍꯥꯞꯇ꯭ꯔꯒꯁꯨ ꯌꯥꯏ ꯌꯨꯝꯗ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯍꯥꯞꯄꯤꯌꯨ ꯑꯗꯣ ꯂꯩꯇ꯭ꯔꯒꯅ ꯍꯥꯞꯄꯤꯒꯅꯨ ꯀꯩꯝꯇ ꯀꯥꯏꯗꯦ ꯑꯗꯨꯗꯒꯤ ꯑꯁꯤꯅ ꯀꯣꯔꯟ ꯂꯩꯔꯦ ꯑꯁꯤꯁꯨ ꯑꯣꯞꯁꯅꯦꯜꯅꯤ ꯍꯥꯞꯄꯁꯨ ꯌꯥꯏ ꯍꯥꯞꯇ꯭ꯔꯒꯁꯨ ꯌꯥꯏ ꯑꯗꯣ ꯑꯁꯦ ꯑꯩꯒꯤꯁꯦ फ्रेशनी फ्रेशदगी अꯩꯅ हाफ बॉइल तौरे फ्रोजन होइब तारगदि अदुम हापिबा यारनी अदुदगी असिदा चनम लैरे अदुदगी सिना सिंगा चनमगसे अꯩꯅ कुकूपना अदुम चॉप तौबिरे अदुदगी असिदा टोमेटो अनि खक लौजरे अदुदगी बटर मचा अमा लौरे असिदा पास्ता मसाला लैरे पास्ता मसाला से अꯩꯅ असिदा मखल अनि द लौरे असे हाफ तोइबदि अमा तंगदनी अꯩꯅ हाइजनिंगबदि एनी ब्रांड अमगी पास्ता मसाला अमा लौबिबा यागनी अदो रेसिपी से सेमबदा मेन मरु ओरिबदिको अखोई तिलहौ हापनी अदि चनम सिंग हापनी अदुदगी टोमेटो असि लैरगदि अदुम यारे अदो अतै सिंग असिदि इसा इसाना पाम्बा मखलगी अदुम वेजिटेबल हापिउ अखोई गाजर हापके यारे शिमला मिर्च हापके यारे अदुदगी कॉर्न हापके यारे माइ माइ अपाम्बा मतुंगिना अदुम हापिउ मचल सिंग असे हाइबा लोरबनिना सेमबगी प्रोसेस ता अमुक चलसी हौजिक अहानबदा गैस ता खांग अमदा इसिंग खितंग हापगा थांगले असिदा हौजिक थुम हापिरनी हौजिक मखुम हापसनबिरनी अदुगा इसिंगसे फजना हाना सौहलनी इसिंगसे फजना सौरे हौजिक असिदा पास्ता से हापसनबिरनी पास्ता से हापगा अमतंग फजना ओटपिगनी अदुगा अमुक मखुम से कुपसलगा सौहलनी हौजिक मखुम से हांदोपिरनी अदुगा पास्ता से मुल्लबा येंगनी पास्ता से मुल्ले हौजिक मैसे थिंजनबिरनी अइना सिदा स्ट्रेनर अमा थमे असिदा पास्ता से हिजनबिरनी हौजिक असे अमगा अमगा नपसनदनबगी दमकता नॉर्मल इसिंग हाइबिरनी हौजिक असे साइड थंबिरनी असिदा अइना ngसाइगी टोमेटो अनि दो लौजरे असिसे खितंग होरेन मकु खोकप नुंगाइनाबा मनिंगदे खितंग सुमाइना कट तौबिरनी अइना हौजिक गैस ता सॉसपेन अमदा इसिंग खरा हापगा थांगले हौजिक असिदा टोमेटो से हापसनबिरनी टोमेटो से मिनिट 5 मुक सौले हौजिक मैसे थिंजनबिरनी हौजिक मकु से खोकटोकपिरगा ग्राइंडिंग जार अमदा हापगा फजना तखाइरनी हौजिक अइना असिदा ग्राइंडिंग जार अमा लौरे असिदा टोमेटो से हापसनबिरनी अदुगा फजना तखाइबिरनी टोमेटो से फजना तकपीरे हौजिक गैस ता खांग अमा थांगले थाव हापिरनी अदुदगी ngसाइगी बटर दो हापसनबिरनी बटर से ऑप्शनल नि हापत्रगसु यागनी हौजिक असिदा तिलहौ हापसनबिरनी मैसे मीडियम फ्लेम दा थंबिरनी ngसाइगी चनम सिंगदो अदु हापसनबिरनी हौजिक असिदा ngसाइगी टोमेटो दो हापिरनी
ꯃꯩꯁꯦ ꯂꯣ ꯐ꯭ꯂꯦꯝꯗ ꯊꯝꯕꯤꯒꯅꯤ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛ ꯑꯁꯤꯗ ꯀꯂꯔꯒꯤꯗꯃꯛꯇ ꯀꯁꯃꯤꯔꯤ ꯂꯥꯜ ꯃꯤꯔꯆ ꯈꯤꯇꯪ ꯍꯥꯞꯄꯅꯤ ꯑꯁꯤ ꯑꯣꯞꯁꯅꯦꯜꯅꯤ ꯍꯥꯞꯇ꯭ꯔꯒꯁꯨ ꯌꯥꯒꯅꯤ ꯑꯗꯣ ꯀꯅꯥꯒꯨꯝꯕꯅ ꯃꯣꯔꯣꯛ ꯁꯥꯅ ꯆꯥꯅꯤꯡꯕ ꯇꯥꯔꯒꯗꯤ ꯑꯁꯤꯗ ꯃꯣꯔꯣꯛ ꯑꯁꯨꯕ ꯍꯥꯞꯄꯤꯔꯁꯨ ꯌꯥꯒꯅꯤ ꯑꯁꯨꯕ ꯍꯥꯞꯄꯤꯔꯁꯨ ꯌꯥꯒꯅꯤ ꯑꯁꯤꯗ ꯊꯨꯝ ꯍꯥꯞꯄꯤꯔꯅꯤ ꯑꯗꯨꯗꯒꯤ ꯆꯤꯅꯤꯁꯦ ꯈꯤꯇꯪ ꯍꯥꯞꯄꯤꯌꯨꯀꯣ ꯌꯥꯝ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯆꯤꯅꯤ ꯈꯤꯇꯪ ꯍꯥꯞꯄꯁꯤꯅ ꯍꯣꯔꯦꯟ ꯑꯁꯤꯗ ꯈꯤꯇꯪ ꯊꯨꯝꯇꯛ ꯇꯧꯕ ꯃꯍꯥꯎ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯇꯣꯃꯦꯇꯣ ꯁꯣꯁꯀ ꯆꯥꯕꯗ ꯈꯤꯇꯪ ꯊꯨꯝꯇꯛ ꯇꯧꯕ ꯃꯍꯥꯎ ꯑꯃ ꯂꯥꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯑꯁꯤꯗꯁꯨ ꯂꯥꯛꯀꯅꯤꯕ ꯍꯧꯖꯤꯛ ꯑꯁꯤꯗ ꯀꯦꯞꯁꯤꯀꯝꯁꯦ ꯍꯥꯞꯄꯤꯔꯅꯤ ꯀꯣꯔꯟꯁꯦ ꯍꯥꯞꯄꯤꯔꯅꯤ ꯃꯤꯛꯁ ꯇꯧꯔꯅꯤ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛ ꯑꯦꯅꯤ ꯕ꯭ꯔꯦꯟ ꯑꯃꯒꯤ ꯄꯥꯁꯇꯥ ꯃꯁꯥꯂꯥ ꯍꯥꯞꯄꯤꯔꯅꯤ ꯍꯧꯖꯤꯛ ꯑꯁꯤꯗ ꯃꯍꯤ ꯈꯤꯇꯪ ꯍꯥꯞꯄꯤꯒꯅꯤ ꯍꯧꯖꯤꯛ ꯑꯁꯤꯗ ꯄꯥꯁꯇꯥꯁꯦ ꯍꯥꯞꯄꯤꯔꯅꯤ ꯄꯥꯁꯇꯥꯁꯦ ꯍꯥꯞꯄꯒ ꯐꯖꯅ ꯃꯤꯛꯁ ꯇꯧꯕꯤꯔꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯄꯥꯁꯇꯥꯒꯤ ꯔꯦꯁꯤꯄꯤ ꯑꯁꯤ ꯁꯦꯝꯕ ꯂꯣꯏꯖꯔꯦ ꯑꯗꯣ ꯑꯩ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣꯁꯤꯡꯗ ꯍ꯭ꯋꯥꯏꯠ ꯁꯣꯁ ꯄꯥꯁꯇꯥꯁꯨ ꯍꯧꯕ ꯍꯥꯞꯆꯔꯛꯀꯦ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯅꯧꯕ ꯑꯣꯏꯔꯒꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯕ ꯃꯇꯨꯡꯗ ꯕꯦꯜ ꯕꯇꯟ ꯅꯝꯕ ꯀꯥꯎꯕꯤꯒꯅꯨ ꯑꯩꯒꯤ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯉꯁꯤꯒꯤꯗꯤ ꯂꯣꯏꯔꯕꯅꯤꯅ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ